Maharaja Ghambir Singh Tunggi Lambi Sanna Uba Ngamba Thouna Phaba Luchingba Amani Haina MANIPUR Governor AJAY BHALLA PHONGDOKKHRE MANIPUR State Archaeology of Art and Culture Government of MANIPUR Sinduna Maharaja Ghambir Singh Laikidabagi Chahi Chamaga Maudragani Thoi Shuba Palan Thoram Pangthokre Langthabalda Leiba Maharaja Ghambir Singh Mongfomda Pangthokiba Thoram Aduda MANIPUR Governor AJAY BHALLA Hanagi Chief Minister Nongthombam Birin Chief Secretary Punit Kumar Goel Nachingba Tongan-tonganba Lengaki official Singna Saruk Yaki. Thauramadu da Saruk Yakiba Singh Maharaja Ghambir Singh Maidingu Narasing Amadi Hira Chandragi Mafamda Leisu Katuna Ikai Kumnaba Utki. Loinena Haisoi Tambagi Thauramsu Pangthoki Amadi Manipur Rifles ki contingent Amana Gun Salutsu Piki. Governor Makha Tana Phongdokkibada Laikhidaba Thouna Phaba Manipurgi Luchingba Asigi Laikhidabagi Palan Thoram Ningsingba Khaktamak Natana Mahakna foreign aggression dagi Manipur Bukanaba Hotnabada Laukiba Chauraba Thodang Amadi Mahaki Mathona Marinja Adubusu Haurakliba Tungi Mirolna Ningsingpam to e Haiba Wafam Tungki.